Moirang Assembly Constituency ki manung sana laiba Tronglaobi da ngasi nungthil pung 12 minute tararom chatpa matamda Imphal gi Churachandpur tamna chatpa Bharatiya Infra Project Limited company gi thong sanaba polam purakpa gari mari gi manung da Gari Ani miyamna mai thakhre ani mana kalhoure gari du thaurak liba driver singna phongdorokpada purak liba polam singasi sekmai dagi Churachandpur gi singa tamna puguda bani hairi mai thakraba Gari Ani aduge registration number na AS25FC1704 aduga MN01 AA3701 aduga maisa hogdraba Gari Ani dugi registration number na MN04A 9861 amadi AS25FC1838 Gari mai thabagi paw phangbadagi Moirang Police Station ge SDO OC Additional SP Operation L Amarjit amadi Additional SP Law and Order Satyam Takhelambam su thodok thokpam da laktuni yengshin ki Gari mai thabagi paw phangbadagi Central Force ki Casper Gari Ani na tidim lambi ge Tronglaobi horokpada khamjinduna miyam ge asat oksingda apan bakya piki Central Force ki thong adu mafam adu ki miyam na yaning da phongdok tuna khongjang sangshin ki adumaina mak thodok thokpam da Rapid Action Force ki personnel kya laktuna miyam gi mof adu laksina bahona ki miyam gi iho adu laksina ba security force na tear gas cell kya su kap ki Additional SP Operation amadi Law and Order ga miyam go wari sanarba matung yanaba amagi makhada purakliba polam singadu mafam maduda thamnamlaga gari singadu Imphal tamna pukibada yanake